ꯒꯣꯄꯥꯜꯒꯤ ꯃꯐꯝ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯗꯨꯁꯔꯠ ꯀꯧꯏ꯫ ꯅꯤꯡꯊꯧ ꯗꯨꯁꯔꯠ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯃꯗꯤ ꯃꯔꯤꯡꯖꯦꯜ ꯂꯩꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯄ꯭ꯔꯖꯥꯅꯁꯨ ꯅꯤꯡꯊꯧꯒꯤꯗꯃꯛꯇ ꯈꯟꯖꯗꯨꯅ ꯑꯃꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯇꯕꯨ ꯅꯤꯡꯖꯗꯨꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯑꯅꯤꯃꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯃꯗꯤ ꯑꯇꯣꯞꯄ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥ ꯈꯥꯒꯦꯝꯕꯅ ꯅꯤꯡꯊꯧ ꯗꯨꯁꯔꯠꯇ ꯄꯥꯎ ꯑꯃ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯄꯥꯊꯧꯅ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯄꯥꯊꯧꯅ, "ꯏꯅꯤꯡꯊꯧ, ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯍꯪꯒꯠꯆꯒꯦ, ꯏꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯕꯤꯌꯨ"꯫ "ꯀꯔꯤꯅꯣ? ꯍꯥꯏꯌꯨ ꯇꯥꯁꯤ ꯄꯥꯊꯧ"꯫ "ꯏꯅꯤꯡꯊꯧ, ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯅ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯑꯃ ꯆꯦꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯏꯗꯣ"꯫ "ꯀꯔꯤ ꯄꯥꯎꯅꯣ? ꯍꯥꯏꯌꯨꯗꯅ"꯫ "ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯃꯥꯏꯀꯩ ꯑꯃ ꯐꯥꯎꯕ ꯀꯌꯥ ꯄꯥꯛ ꯆꯥꯎꯕꯒꯦ, ꯑꯗꯨꯒ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯒ ꯀꯗꯥꯏꯗ ꯂꯣꯏꯁꯤꯟꯕꯒꯦ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯪꯕꯤꯔꯛꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯒꯤ ꯃꯁꯤꯡ ꯈꯪꯕꯁꯨ ꯄꯥꯝꯃꯤ ꯍꯥꯏꯕꯤꯔꯛꯏꯗꯣ ꯏꯅꯤꯡꯊꯧ"꯫ ꯄꯥꯊꯧꯁꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯇꯧꯐꯝꯁꯨ ꯈꯪꯂꯝꯗꯦ꯫ ꯋꯥꯐꯝ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯁꯨ ꯃꯍꯥꯛ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯒ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯊꯕꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯈꯥꯒꯦꯝꯕ ꯃꯥꯅ ꯆꯦꯟꯈꯤꯕ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧ ꯗꯨꯁꯔꯠꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯂꯩ꯫ ꯅꯤꯡꯊꯧ ꯃꯕꯨꯛꯅꯤꯡ ꯂꯩꯇꯥꯔꯝꯗꯦ ꯀꯔꯝ ꯇꯧꯔꯒ ꯈꯥꯒꯦꯝꯕꯅ ꯍꯥꯏꯖꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯈꯟꯗꯨꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯝꯃꯤ꯫ ꯑꯃꯨꯛ ꯈꯜꯂꯤ, "ꯑꯩꯅ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯑꯣꯏꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯒꯅꯤ? ꯑꯩꯒꯤ ꯏꯅꯥꯏꯁꯤꯡꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯈꯤꯒꯅꯤ ꯍꯥꯏꯗꯨꯅ? ꯑꯁꯤ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯅꯤꯡꯊꯧ ꯈꯨꯕꯝ ꯈꯨꯗꯛꯇ ꯂꯦꯞꯀꯅꯤ"꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗ, "ꯏꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ"꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯄꯥꯊꯧꯅ, "ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ? ꯀꯅꯥꯅꯤ ꯍꯥꯏꯅ ꯏꯅꯤꯡꯊꯧꯗ ꯇꯥꯛꯀꯅꯤ"꯫ "ꯑꯩꯍꯥꯛꯀꯤ ꯏꯃꯤꯡ ꯈꯥꯒꯦꯝꯕ ꯀꯧꯏ꯫ ꯏꯅꯤꯡꯊꯧꯗ ꯑꯩꯒꯤ ꯃꯤꯡ ꯑꯗꯨꯝ ꯄꯟꯕꯤꯌꯨꯗꯣ, ꯏꯅꯤꯡꯊꯧꯅ ꯑꯗꯨꯝ ꯈꯪꯒꯅꯤ꯫ ꯑꯩ ꯑꯃꯨꯛꯇ ꯏꯅꯤꯡꯊꯧꯗꯒꯤ ꯑꯌꯥꯕ ꯂꯧꯖꯔꯛꯈꯤꯒꯦ"꯫ "ꯐꯒꯅꯤ ꯐꯒꯅꯤ"꯫ "ꯏꯅꯤꯡꯊꯧ, ꯈꯥꯒꯦꯝꯕ ꯀꯧꯏ ꯍꯥꯏ, ꯏꯅꯤꯡꯊꯧꯕꯨ ꯎꯅꯕ ꯂꯥꯛꯂꯤ꯫ ꯏꯅꯤꯡꯊꯧ ꯆꯪꯍꯟꯖꯔꯛꯎ ꯍꯥꯏꯕ꯭ꯔꯥ"꯫ "ꯆꯪꯍꯜꯂꯛꯎ ꯆꯪꯍꯜꯂꯛꯎ"꯫ "ꯐꯒꯅꯤ ꯏꯅꯤꯡꯊꯧ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯒꯦꯝꯕꯗꯨ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯅꯤꯡꯊꯧꯅ, "ꯌꯥꯔꯦ ꯌꯥꯔꯦ. ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ? ꯀꯔꯤꯁꯨ ꯂꯠꯅꯗꯅ ꯍꯥꯏꯌꯨ"꯫ "ꯏꯅꯤꯡꯊꯧꯗ ꯑꯩꯅ ꯍꯪꯒꯠꯆꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯏꯅꯤꯡꯊꯧꯅ ꯀꯔꯤ ꯈꯟꯕꯤꯔꯒꯦ"꯫ "ꯍꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯩꯅ ꯅꯪꯅ ꯈꯪꯅꯤꯡꯂꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯃꯥꯏꯀꯩ ꯑꯃꯗꯒꯤꯅ ꯃꯥꯏꯀꯩ ꯑꯃ ꯐꯥꯎꯕ ꯀꯌꯥꯝ ꯄꯥꯛ ꯆꯥꯎꯕꯒꯦ, ꯑꯗꯨꯒ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯒ ꯀꯗꯥꯏꯋꯥꯏꯗ ꯂꯣꯏꯁꯤꯟꯕꯒꯦ ꯍꯥꯏꯕꯁꯦ, ꯑꯗꯨꯒ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯒꯤ ꯃꯁꯤꯡ ꯀꯌꯥꯅꯣ ꯍꯥꯏꯕꯁꯦ ꯈꯔꯗꯤ ꯂꯨꯅ ꯊꯣꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ, ꯃꯇꯝꯗꯣ ꯅꯍꯥꯛ ꯉꯥꯏꯕ ꯇꯥꯔꯦ"꯫ ꯈꯥꯒꯦꯝꯕ ꯍꯔꯥꯎꯅ, "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯤꯡꯊꯧ, ꯑꯩ ꯃꯇꯝꯗꯣ ꯉꯥꯏꯖꯔꯒꯦ꯫ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯏꯅꯤꯡꯊꯧ"꯫ "ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ ꯆꯠꯂꯣ"꯫ ꯈꯥꯒꯦꯝꯕ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕ ꯂꯥꯛꯂꯝꯕ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈꯜ ꯂꯩꯊꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯒꯣꯄꯥꯜ ꯀꯧꯕ ꯑꯃꯁꯨ ꯂꯩ꯫ ꯃꯍꯥꯛꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯗꯕ ꯑꯃꯗꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯑꯁꯤ ꯀꯣꯅꯨꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯀꯥꯟꯊꯣꯛ ꯀꯥꯁꯤꯟ ꯇꯧꯗꯨꯅ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯒꯣꯄꯥꯜꯅ ꯎꯔꯝꯃꯤ꯫ ꯒꯣꯄꯥꯜ ꯃꯍꯥꯛꯀꯤ ꯈꯗꯥꯡꯗ ꯍꯧꯔꯤꯕ ꯁꯥꯡꯂꯕ ꯀꯣꯏ ꯑꯗꯨ ꯅꯥꯜꯂ ꯅꯥꯜꯂꯗꯨꯅ ꯅꯤꯡꯊꯧꯗ ꯍꯪꯂꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯒꯦ? ꯍꯟꯗꯛꯇꯤ ꯏꯅꯤꯡꯊꯧꯒꯤ ꯃꯥꯏꯊꯣꯡꯁꯤ ꯃꯀꯥ ꯏꯔꯥꯝ ꯂꯥꯝꯗꯦ"꯫ "ꯀꯩꯁꯨ ꯇꯧꯗꯦꯗ ꯒꯣꯄꯥꯜ"꯫ "ꯏꯅꯤꯡꯊꯧ, ꯍꯪꯒꯠꯅ ꯈꯨꯝꯕꯗꯤ ꯈꯟꯕꯤꯒꯅꯨ. ꯏꯅꯤꯡꯊꯧꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯗꯣ ꯅꯅꯥꯏꯅ ꯀꯔꯤꯁꯨ ꯂꯠꯅꯕ ꯇꯧꯗꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯏꯅꯤꯡꯊꯧꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯦ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯅꯅꯥꯏꯗ ꯏꯅꯤꯡꯊꯧꯒꯤ ꯄꯦꯟꯗꯕꯗꯣ ꯐꯣꯡꯗꯣꯛꯄꯤꯌꯨꯗꯣ. ꯅꯅꯥꯏꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯊꯋꯥꯏ ꯐꯥꯎꯕ ꯏꯅꯤꯡꯊꯧꯒꯤꯗꯃꯛ ꯀꯠꯊꯣꯛꯆꯒꯦ"꯫ ꯅꯤꯡꯊꯧꯅ ꯒꯣꯄꯥꯜꯗ ꯌꯦꯡꯂꯒ, "ꯒꯣꯄꯥꯜ, ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ. ꯁꯅꯥ ꯌꯥꯊꯪꯗꯨ ꯇꯥꯛꯇꯗꯤ ꯇꯥꯛꯄꯤꯌꯨ. ꯋꯥꯐꯝꯗꯨ ꯇꯥꯖꯔꯒ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯅꯅꯥꯏ ꯈꯟꯖꯒꯦ"꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯃꯥꯏꯀꯩ ꯑꯃ ꯐꯥꯎꯕ ꯑꯣꯟꯊꯣꯛꯄ ꯄꯥꯝꯃꯤ ꯍꯥꯏꯔꯤ꯫ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯍꯧꯔꯒ ꯀꯗꯥꯏꯗ ꯂꯣꯏꯁꯤꯟꯕꯒꯦ ꯈꯪꯗꯣꯛꯄꯁꯨ
ꯃꯍꯥꯛꯅ ꯄꯥꯝꯂꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯁꯤꯡ ꯈꯪꯗꯣꯛꯄ ꯄꯥꯝꯂꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯁꯤꯒꯤꯅꯤ ꯑꯩꯅ ꯆꯤꯟꯇꯥ ꯄꯨꯔꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯀꯕꯤꯔꯥꯖ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯒꯣꯄꯥꯜ ꯃꯃꯤꯠ ꯂꯨꯛꯊꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯏ ꯍꯥꯏꯒꯠꯂꯛꯂꯒ ꯊꯣꯏꯗꯣꯛꯅ ꯉꯛꯂꯨꯕ ꯇꯧꯗꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯣꯟꯅꯅꯕ ꯑꯃꯗꯤ ꯊꯋꯥꯟꯃꯤꯆꯥꯛ ꯃꯁꯤꯡ ꯊꯤꯅꯅꯕ ꯃꯤ ꯑꯗꯣ ꯅꯅꯥꯏ ꯑꯩ ꯑꯣꯏꯍꯟꯕꯤꯔꯣ꯫ ꯏꯅꯤꯡꯊꯧ, ꯆꯤꯟꯇꯥ ꯇꯧꯕꯤꯒꯅꯨ, ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯊꯕꯛ ꯑꯁꯤꯕꯨ ꯅꯪꯅ ꯀꯔꯝꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯣꯔꯤꯕꯅꯣ? ꯀꯝꯗꯧꯅꯅꯣꯅꯦ? ꯑꯩ ꯈꯥꯒꯦꯝꯕꯗ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯖꯒꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯑꯩꯅ ꯄꯤꯖꯒꯅꯤ"꯫ ꯒꯣꯄꯥꯜꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯇꯧꯅꯤꯡꯂꯤꯕ ꯄꯨꯝꯕ ꯑꯗꯨ ꯆꯞ ꯆꯥꯅ ꯇꯧꯕ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯁꯅꯥꯌꯥꯊꯪ ꯄꯤꯔꯛꯂꯝꯃꯤ꯫ ꯒꯣꯄꯥꯜ ꯈꯥꯒꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯈꯥꯒꯦꯝꯕꯅ ꯄꯥꯝꯂꯤꯕ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯈꯥꯒꯦꯝꯕꯗꯒꯤ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃ ꯂꯧꯗꯨꯅ ꯆꯍꯤ ꯑꯃ ꯀꯣꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯁꯥꯃꯨ ꯇꯣꯡꯅꯤꯡꯂꯦ ꯇꯣꯡꯒꯅꯤ, ꯁꯒꯣꯜ ꯇꯣꯡꯅꯤꯡꯂꯦ ꯇꯣꯡꯒꯅꯤ, ꯗꯣꯂꯥꯏ ꯇꯣꯡꯅꯤꯡꯂꯕꯁꯨ ꯇꯣꯡꯒꯅꯤ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯇꯧꯅꯤꯡꯕꯇ ꯇꯧꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯒꯣꯄꯥꯜꯅ ꯂꯩꯔꯛꯄ ꯑꯁꯤ ꯆꯍꯤ ꯑꯃ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯍꯥꯛ ꯈꯥꯒꯦꯝꯕꯗ ꯍꯥꯏꯖꯗꯨꯅ ꯍꯥꯟꯅꯒꯤ ꯁꯦꯟꯐꯝꯗ ꯆꯍꯤ ꯑꯃꯒ ꯑꯃꯨꯛ ꯁꯥꯡꯇꯣꯛꯍꯜꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯜꯂꯝꯃꯤ꯫ ꯊꯕꯛꯇꯤ ꯄꯥꯡꯊꯣꯛꯄ ꯍꯧꯔꯝꯗꯦ꯫ ꯆꯍꯤ ꯑꯃꯃꯨꯛ ꯂꯣꯏꯔꯝꯗꯥꯏꯗ ꯃꯍꯥꯛꯅ ꯂꯨꯄꯥ 4 ꯈꯛꯀ ꯀꯣꯔꯤꯒꯤ ꯂꯨꯄꯥ 2 ꯈꯛꯀ ꯄꯨꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯅꯤꯡꯊꯧꯗ ꯎꯠꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯔꯦ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯇꯧꯖꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦ꯫ ꯑꯩꯅ ꯈꯟꯖꯔꯨꯕꯒ ꯌꯥꯝꯅ ꯂꯥꯞꯅꯃꯟꯈ꯭ꯔꯦ꯫ ꯊꯕꯛꯇꯤ ꯌꯥꯝꯅ ꯐꯖꯅ ꯆꯠꯊꯖꯔꯤ, ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕ ꯏꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯅ ꯊꯕꯛ ꯑꯁꯦ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯕ ꯉꯝꯅꯅꯕ ꯍꯥꯟꯅ ꯄꯤꯈꯤꯕꯒꯨꯝꯅ ꯆꯍꯤ ꯑꯃꯒꯤ ꯃꯇꯝꯒ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃꯒ ꯑꯃꯨꯛ ꯄꯤꯅꯕꯤꯈꯣ"꯫ ꯅꯤꯡꯊꯧ ꯒꯣꯄꯥꯜꯅ ꯍꯥꯏꯔꯤꯕꯗꯨ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯦꯛꯇ ꯌꯥꯊꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯋꯥꯐꯝ ꯑꯁꯤ ꯈꯥꯒꯦꯝꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯈꯥꯒꯦꯝꯕꯅꯁꯨ ꯋꯥꯐꯝ ꯑꯗꯨ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯦꯛꯇ ꯌꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯍꯧꯖꯤꯜꯂꯨꯔꯕꯅꯤꯅ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯒꯣꯄꯥꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯦ꯫ ꯃꯃꯥꯡꯗ ꯄꯤꯈꯤꯕꯒꯨꯝꯅ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯃꯒ ꯆꯍꯤ ꯑꯃꯒ ꯃꯇꯝꯒ ꯑꯃꯨꯛ ꯍꯟꯅ ꯄꯤꯔꯦ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯝꯒ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯔꯦ꯫ ꯒꯣꯄꯥꯜ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯃꯥꯡ ꯆꯍꯤꯗ ꯂꯩꯈꯤꯕ ꯑꯗꯨꯒꯨꯝꯅ ꯆꯍꯤ ꯑꯗꯨꯗꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯋꯥꯠꯄ ꯍꯥꯏꯕꯗꯨ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯁꯤꯟꯅꯔꯛꯂꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯝꯅ ꯄꯥꯡꯊꯣꯛꯁꯤꯒꯦ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯃꯍꯥꯛ ꯃꯇꯝ ꯄꯨꯝꯕꯗ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯊꯥ ꯁꯥꯔꯦ꯫ ꯒꯣꯄꯥꯜꯅ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛ ꯉꯝꯗꯧꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯩ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯈꯥꯒꯦꯝꯕꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ꯫ ꯈꯥꯒꯦꯝꯕꯁꯨ ꯑꯁꯣꯝꯗ ꯃꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕ ꯈꯣꯏꯗ ꯃꯅꯥꯏꯁꯤꯡꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯥꯒꯦꯝꯕꯅ, "ꯏꯅꯤꯡꯊꯧ, ꯀꯔꯤ ꯂꯩꯔꯒꯦ? ꯅꯆꯥꯗ ꯂꯥꯛꯎ ꯍꯦꯛꯇ ꯄꯥꯎ ꯆꯦꯟꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ? ꯅꯆꯥ ꯍꯦꯛꯇ ꯂꯥꯛꯆꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯃꯄꯥꯟ ꯊꯣꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯀꯣꯏꯊꯣꯔꯛꯄꯅꯤ꯫ ꯅꯪꯒꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯟꯅꯅꯤꯡꯗꯨꯅ"꯫ "ꯀꯔꯤꯅꯣ ꯏꯅꯤꯡꯊꯧ, ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ"꯫ "ꯀꯔꯤꯒꯤ ꯑꯣꯏꯅꯤ, ꯒꯣꯄꯥꯜꯒꯤꯅꯤ꯫ ꯆꯍꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ, ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯑꯃꯨꯛ꯫ ꯑꯩꯁꯨ ꯏꯅꯤꯡꯊꯧ ꯃꯇꯝꯗꯣ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯕꯅꯤ꯫ ꯃꯥꯅ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯃꯇꯝ ꯑꯗꯨꯝ ꯊꯥꯗꯣꯛꯇꯨꯅ ꯌꯩꯊꯣꯛꯇꯨꯅ ꯂꯩꯔꯦꯗꯣ꯫ ꯃꯇꯝꯁꯨ ꯀꯨꯏꯁꯜꯂꯛꯇ꯭ꯔꯕꯅꯤꯅ ꯉꯥꯏꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯒꯣꯄꯥꯜꯗꯣ ꯃꯕꯨꯙꯤ ꯃꯔꯧꯁꯤꯡꯗꯤ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯑꯩꯒꯤ ꯏꯅꯥꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯥꯁꯦ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯕ ꯏꯅꯥꯏ ꯑꯃꯅꯤ꯫ ꯑꯗꯨꯅꯕꯨ ꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯒ ꯄꯥꯊꯧꯅ ꯃꯄꯥꯜꯗ ꯂꯩꯔꯤꯕꯅꯤ"꯫ "ꯍꯣꯏ ꯏꯅꯤꯡꯊꯧ, ꯃꯇꯝꯗꯣ ꯉꯥꯏꯔꯁꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯁꯨ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯁꯣꯝꯗꯅ ꯒꯣꯄꯥꯜ ꯃꯇꯝ ꯅꯛꯁꯜꯂꯛꯄꯅ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, "ꯑꯁ, ꯅꯨꯄꯥꯅꯕꯨ ꯑꯁꯨꯛ ꯃꯊꯥ ꯁꯥꯕ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝꯗꯨꯒꯤ ꯃꯔꯥꯏꯅ ꯂꯥꯛꯆꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯏ꯫ ꯈꯥꯒꯦꯝꯕꯅ, "ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯣꯏꯔꯕꯅꯤ ꯆꯍꯤ ꯑꯃ꯫ ꯒꯣꯄꯥꯜ ꯍꯥꯏꯕ ꯅꯨꯄꯥꯗꯨꯕు ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯑꯩꯅ ꯉꯝꯂꯣꯏ ꯈꯪꯅ ꯈꯪꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯏꯄꯪ ꯄꯪꯕ ꯃꯈꯩ ꯉꯝꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯏ꯫ ꯃꯍꯥꯛꯅ ꯍꯦꯛ ꯉꯝꯗ꯭ꯔꯕꯗꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕꯅꯤ"꯫ ꯒꯣꯄꯥꯜ ꯑꯍꯤꯡꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯍꯌꯦꯡꯒꯤ ꯈꯟꯕꯗ꯫ ꯈꯥꯒꯦꯝꯕꯗꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯗꯕ ꯃꯈꯩ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯤ꯫ ꯒꯣꯄꯥꯜ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ꯫ ꯈꯥꯒꯦꯝꯕꯕꯨ ꯑꯄꯪꯕ ꯁꯤꯔꯒ ꯂꯧꯁꯤꯡ ꯂꯩꯕ ꯒꯣꯄꯥꯜꯅꯤ ꯇꯥꯛꯂꯒꯦ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫
Chahi mapung phaba hek nonganbaga mahak phajaraba lang mapun ngakta pik thana yawba san gari 15 khak puduna khagembagi manakta chatlami. San gari 8 amana yawriba lang mapun iyet sinaduna samna halami aduga atopa san gari 9 adugisu hariba sigumna tawrami. San gari sing adu Gopal masamakna pareng sana chingduna yamna wana puraklami aduga masa noi pelaba yaw 5 khakkasu yawraklami. Mamay thangda mahak khagembagi mayumda thonglare. Mahakna purakliba pumnamaktu khagembagi mamangda thamduna khurumduna hairai. Ikai khumna jaraba khagemba ibungo. Adomgi yathangi matung ina aina thabak amata chithadana pangthokjare. Gopal khuru khuda kullaga khurumi. Ibungo, adomna Prithibi ase kadaidagi horaga kadaida loishinbage amadi maikai amadagi maikai ama phawbagi masigi pak chawba asi kayano haiba khangba pami haiduna takpikhiba do nanaina loina khangjare. Atiyada thokliba thawai mijaksing asigi masing khangdokba pami haikiba adusu nanai khangjare. Gopalgi wadu tabada khagemba maithong makalamna hairai. Kadai asengba masingdo hairodana. Masing haibiba. Aina haikibado nahak pangthokle haibadaine. Adomna takpirakpadadi masing thirau haibadi panbikhide. Adomna panbikhibadi masi kaya yamna pak chawi khangba pami haibado khaktani. Masigi pak chawbado aina pujarakliba san gari 15 asida yawriba langsing asini. Ahanbagi san gari 8 ta yawriba langsing asina Prithibi asigi maikai amadagi maikai ama phawbagi apakpagi langni. Aduga lemhoriba san gari 9 asida yawriba langsing asina Prithibi asigi hobudagi loiba phawbagi asangbagi langni. Khagemba Gopalda muna yenglaga makha taraklemi. Thawai mijak masingdi. Ibungo, madu punamaksu nanai khangjare. Mangda leiriba yaw 5 asi matu pumnamak asiga thawai mijaksing asigi masinga manarabani. Khagemba saugalai aduga usittaba madu oithoktabani. Aina langsing asibu tingthoktuna onba aduga yaw 5 asidagi matu punamak masing thiduna leiba ngamloi. Gopal wa amata ngangdana tumina makhuk nolaga leptuna leirami. Phare adudi ningthau manakta chatpa tare. Nangna aigida lakpada purakpa adugumna iningthaugi manakta su puraklo aduga iningthauga punna tanaminarase. Asi haiduna makoi ani punna laklami aduga konungda punna changminarai. Makoi ani ubada harauna koksilai. Iningthau Gopalna thabakpudi pangthokpire adubu mana tawribase akoibu kari khangaroi asini oithoklaroi kananasu thiba ngamlaroi yawgi matu amadi asuk yamba langsing ase masing thiduna leibadi oithoklaroi dabani. Mahak oida padaba tawba machin thiba mini. Iningthau aduna mahakbu ahakbu cheirakpise. Ngaiko Khagemba ai Gopalda amukta hangkige. Gopal nang thabak adu pangthokpa loirabra? Loijare iningthau. Adudi hairo marik chumna Prithibi gi pak chawba kayano amadi thawai michaksingi masingna kaya sui hairo. Iningthau aigi mamangda leiriba san gari 8 asida yawriba lang asina Prithibi asigi maikai amadagina maikai ama phawbagi apakpagi langni. Aduga lemhoriba san gari 9 asida yawriba langsing asina Prithibi asigi hobudagi loiba phawbani. Aduga iningthau makha taune. Gopal makha amuk tarai. Thawai mijaksingi masingdi mangda leiriba yaw 5 asigi matu punamak asiga thawai mijakki masingsinga manaido iningthau. Ningthau harauna adunidana aigi inaini haibada noptene matik chai. Khagemba ngakna karino iningthau. Khagemba asengba achumbani Gopalna hairise. Nangi apambado hojikti phangne. Hojikti nang kari hainingba leiri. Kaisu leijare iningthau. Khagemba khanba yaba khallaba matungda mahak bhab tarakle. Ngaihak wakhal tawraga Gopalbu yengduna Gopalda haireklami. Gopal, nang ayana khibagi matung ina nangna thabak ase matam chana pangthoklabanina ai nangonda mana amadi pigani. Asi hairaga Khagembana lupa khawjaw ama amu Gopalda mana oina ningthaugi mamangda pirami. Gopal yamna harauna lupa khawjaw ama puduna mayumda hankre. Gopal mabudi marau singi pambaina mahak hanagi matawgumna
ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯈꯤꯔꯝꯃꯤ꯫